अहानबदा हौजिक फाउबगी मरोइबा पाउसिंग कैथेल फंबी इमासिंगी याइफा थौजा लौरबा मतुंग मैन पैक के मिहुत कांगबु यूनियन होम मिनिस्टर उनरुनबा दिल्लीगी दमक इम्फाल थादोखरे साना खोटनबा यावना तोंगान तोंगान बहिरम कयादा मिंचट पुरखरबा डिसेबल सिंगदा मथंग चहीदगी सरकार ने अवार्ड पीरगनी हाइना सोशल वेलफेयर मिनिस्टर नेमचा गिबगेन लाउथोखरे मीगा मीमाना दरे हाइना लेरिबा मियोइसिंग असिंग असि नॉर्मल पर्सन अमदगी हेना हाई सिंगबा कया लेरी हाइना कैफ एंड पीडी मिनिस्टर कराम सियामना फोंदोखरे अमदे कंबाइंड फोर्स की कांगबुना मचिल मनाव अनीना चलाइरबा ड्रग सुंगफम थुगाइख्रे ब्राउन शुगर केजी 95 हेनबा अमदि अतै पोटलम सिंग यावना सेलगा कोनना मचिल मनाव फाबा ngamkhre खुरुमजरी टाइम्स ऑफ मणिपुर की अहम की पाव मियेंग ताबिरिबे सिंगबु बिद्यापति मैंगलबमना ताराम नोकजबग लोइनना हौजिक पाव मचा खाइना पिजरी सीएबी की मतंग यूनियन होम मिनिस्टर उननबा मैन पैक के कन्वेनर युमनामचा दिलीप कुमार न लुचिंग मियोई मापन न साब कांगबु अमा ngasi nungthil pung ama makhai taba matamda delhi gi damak imphal thadokre मैन पैक के मिहुत कांगबु अदुना imphal thadoktringai ngasi ayuk khwairamban kaithel da laktuna ima singa loinana kaithel lerembi yauna laifam ममांगदा इमा सिंगा लोइनना थौनी थौरम पांगथोखी अमदी कैथेल फंबी इमा सिंगा पुकमेल पाउमेन नबग लोइनना इमा सिंगी माइकैदा याइफा थौजाल पीखी कैथेल फंबी इमा सिंगनसु लॉन्ग लिव मणिपुर कैथेल लैरेंबिना याइफरे हाइबना सिंगबा खोलाउ सिंग लाउखी थौरम मधुदा सरुक याखेबा मैन पैक के कन्वेनर युमनामचा दिलीप कुमार ना सीएबी लिसिंगनी तारा तरुक असि नॉर्थ ईस्ट की स्टेट सिंगदा चटनबा यारोय हाइबसी मैन पैक के लेंग्रबा फिरेपनी हाइखी अवांग नोंपोक लमदमदा मणिपुर यावना हाइरिबा सीएबी सि चटनबा सुंया यारोय हाइबा फिरेबदु अखोय होम मिनिस्टर की मफमना चपचारा थमगनी अदुगा करिगुमा मखलगी करिगुमा सेमदोक सादोक अदु अदा करिगुमा लेबा तारगसु हाइरिबा होम मिनिस्टर की माइकैदी थमलबो वाफम अदु अखोइना मनपुर मियाम लोइनना तानरकांदा करी तबो फै हाइबदो अखोय अमुक तानजगनी अदुगा ngasi की ओइना चलिबो खोंगचर असिददी हौजिक फावबदा अखोयगी मनपुर की मियामना अखोयदा पिबिरिबा थौतांग अमसुंग अखोयदा अपाम फोंदोकपिरिबा सीएबी असि मणिपुर यावना अवांग नोंपोक लमदमदा सुंगचत चनबा यारोय हाइबा वाफमसि ओइबनेना नो टू सीएबी हाइबनी सीएबी should not be extended in the entire northeast including Manipur haibani haiba phireba sidagi hongma leite अमरोमदा ऑल पॉलिटिकल पार्टी की मिहुत कांगबु अमसु यूनियन होम मिनिस्टर उननबा अदुदा सरुक यानदबा ngasi nungthil चीफ मिनिस्टर लुसिंगदुना दिल्ली की दमक इम्फाल थादोखरे हाइरी साना खोटनबा यावना तोंगान तोंगान बहिरम कयादा मिंचट पुरखरबा डिसेबल सिंग द मथंग चहीदगी सरकार ने अवार्ड पीरगनी डिसेबल सिंग न वाखल चाउथोकना हिंगननब होटनबियु हाइना सोशल वेलफेयर मिनिस्टर नेमचा किबगेन फोंदोखरे वाफम सिंग असि सोशल वेलफेयर डिपार्टमेंट सिंदुना इबोयाइमा सुमांग लीला संगलेन द पांगथोखिबा इंटरनेशनल डे ऑफ पर्सन्स विथ डिसेबिलिटीज की थौरम द अथोइबा मिथुंगलेन की वारोल पीरदुना फोंदोखिबनी promoting the participation of persons with disability and their leadership taking action on the 2030 development agenda haiba wakhallon da pangthokhiba thoram aduda minister nemcha kibgen na makhatana phongdokhibada disabled persons singi dabak sarkar asina yaifa thorang kaya paikhatli disabled certificate amadi unique identity card sing araiba mawongda phangananaba online registration gi khudong chaba piba hore masigi mathakta disabled mahiroi amadi thabak phangdriba singda scholarship amasung unemployment allowance piri मरमदुना डिसेबल सिंगना वाखल हंथदना थौना लेना हिंगननबा होटनबियु हाइखी हाइरिबा केम असे माइ पाकनबा होटनबदा प्रया मियामनसु मपुंग फाना मतेंग पिनबा एना एपिल तौजरी हौजिक पालिबा बीजेपी सरकारना थबक थौरम कया अमा पाइखटनबा होटनजगे मसिदा मियामनसु मतेंग पांगबियु
Amarom da thauram maduda saruk yakhiba Social Welfare Department ki Director Ngangom Utamna haikibada disabled singi damak skill development program kaya pangthoktuna makoida lotuna leiriba hai singba sing adu masak khangbirabadi laibak asigi mamal naidraba lan oiba ngamgani normal person amana tawba ngamdaba thabak kaya makoina araiba mongda pangthokpa ngamli haibasi aikhoina khanglabani disabled singda leiriba khudong chadaba sing adu ngalingai matamda masak khangdoklaga semdok hoba ngamlabadi normal person amagum hingbang amgani department ki maikede ki su lezari ba resource khara asna disabled singi yaifa thaurang kaya paikhatna ba hotnari masida lamdam asigi miyam nasu mateng pangbiyu haiki thauram maduda social welfare ge principal secretary B Bumlun Mangna disabled singda angak pathabak kaya pangthok pangamli makhoibu aikhoina nungsina loinabi ba mathau tai haiki मीगी आइडेंटिटी दु एक्सपोज तौबिरगा या लाहलगा मधु तौरकांदा ngसाइगी कनागुंबा पर्टिकुलर चैनल खरा प्राइवेट चैनल खंगदे अमा खंगदे मसी हापकलगा मोइना मयामना मधुदा चंगगा डोनेशन तौरपदुदा हराउजबा यावी मधु पांगबीगे हायरगदी मागी दरकार लेबा चे चांग लेरब्रा लेत्रिब्रा अमुक्तंग थिदोकबिरो लेरगना डिपार्टमेंट दा सबमिट तौरगा सुगुम मिसक मियोय मा हौजिक फावबा खुदोंग चाबा फंगदना ले मसी पीबीयू हाइना मरी लेनाबा डिपार्टमेंट दा पीबीओ मधु पीरकांदा डिपार्टमेंट ना थोयरक्त्रबा फजना तौबिरक्त्रबा अदुरगदी खबरदा हापियो डिपार्टमेंट ओइना चाइबियो ngसाइगी पर्सन्स विथ डिसेबिलिटी दो मयाम मांगदा पुथोगा फोटो दा हापिबा वीडियो दा हापिबदो तौबिगनो ngasigi thauramadu manung sanna Bishnupur district ki Hainobok tagi thoksom ibo bisakta hearing at Thobal district ki Salungpham Kangyangban mayai lekai dagi Sanatombi maibam da tricycle adoga Imphal West district ki Mayang Imphal Sabung company dagi Chungkham Samanandanda wheelchair sing athoiba mithunglen singna khushinaki BB Paul Mental Development Home Mongsangai gi mahiroi singna yoga gi arsan loinana deaf and mute school takel gi mahiroi singna group dance su khudol tamduna thauram aduda tiliba miyam gi pukning chingsinki Numit humni chupna chathagadaba taret suba winter exhibition for differently able person ngasidagi terada leiba idol club ki complex ta hokre miga mima nadare haina leiba miyoi sing asing ngaside normal person amadagi hena hai singba kaya leire haina cap and pd minister karam syamna phongdokre Wafama Singasi Relief Center for the Welfare of Differently Able Persons Manipur Sinduna Pangthokpa Exhibition Hongdokpagi Thauramda Phongdokhibani International Day of Persons with Disabilities Lisingini Taramapan Mari Lainana Pangthokpa Winter Exhibition Adu Hongdokpagi Thauram Aduda ex-MLA SKBA Persons with Disabilities Gi State Commissioner Dr. R.K. Kumarjit Rimski Din Dr. Brojen Singha Akoizam Idol Club Tera Kaithal gi President R.K. Tombisna NIEPID Skundrevel gi Lecture Mugesh Tulungsi Kantham Amadi Ravi Prakasu Sarukyaki Differently Able Oibasingna Puthokpa Khutsa Haibagi Pothok Sing Kayasu Utkiba Exhibition Aduda TLM Kit Sing Suyan Toki Minister K. Syamna Makataraduna Ngasidi persons with disabilities ki palan thoram asina aikhoida pauzel amadi piri tongan ba factor kaya na differently able oiraba miyoi sing asi aikhoina nungsina loina ba pukning thauna happy ba yamna mathau tai normal person amadagi henna tawba ngamba kaya su lei makhoigi oiba hai singba kaya asi uthokna ba mafam ama sinba asi pukning thaugat ningai oi haiki Tola tarba awa na natragana iman natraba mayam se uba kana fauri ba nungsi bado adu minungsi ne ai gi isa khak nungsi bado adu minungsi na te adu di human nature ne adu ba atop ai khoi ga manada ba adi singse urakpa kana fauri ba moi bu nungsi bi ba mateng panging ba moi de kari ma khar contribute tawning ba tawda ba adi ga na fauri ba Asumba mayam se khalbagi wakalon se karai degi laki hai taragadi minungsi ge horofam je differently able persons in je pura kanda phawro ibon nungsi bado asengma nungsi bagi horofam amakapne Makata ba pau pizadringe da break matang lozari
Takshila Institute, most trusted national brand with 27 centers pan India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Admission Notice 2020. Heritage Convent, Oripok Bachaspati Laikai and Naramthong Khulem Laikai, Imphal, Manipur. Admission open for preparatory, nursery and KG. Minimum age for preparatory 3+ years, for nursery 4+ years, for KG 5+ years as on 1st of April 2020. Application form available from the school office at Heritage Convent Campus 1 at Oripok Bachaspati Laikai on 8th of December, Sunday 2019, between 10 a.m. and 2 p.m. Choosing the right school for your child is one of the most important decisions you will make in your child's life. Come, be a part of the Heritage family. Prospectus will be issued against production of birth certificate. For further details, please contact Heritage Convent. Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi setsi anu yorokuni, ma'am. Yengbiyu. Sisam fazadro. Sisam fazadro che. Yam is we. Mobile furniture and wedding season asigi oina discount up to 30% ki khudong chao pijari. Phare di si tarsia. Bhaiya che sebi tarsi. Sei se booking tak sinjar. ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯋꯥꯔꯜꯗ ꯗꯤꯁꯦꯕꯜ ꯗꯦꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯑꯣꯐꯤꯁ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯍꯦꯟꯗꯤꯀꯦꯞ ꯄꯔꯁꯟꯁ RIHSPꯒ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯨꯅ ꯉꯁꯤ RIHSPꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ. Promoting the participation of persons with disability and their leadership taking action on the 2030 Development Agenda haiba pandamda pangthokhiba thoram aduda athoiba mithunglengi oiba warolda Deputy Commissioner Bandanana nama soiraba singbu makhoida yauriba leiriba haithoi singthoiraba sing adu aikhoina puthokpiduna khunaida changsang lawba miyoi amani haina leihannaba hotnabada miyamna pukning thogatpiu nama soiraba singna tongan tongan ba handicraft toy making amadi leina singbagi pothok sing saduna puthokle amadi madubu miyamna supamna leiduna seasonary hena awaba kaya mayoknarabasu ngasidi Chief Minister gi Haksel gi tengbang haiba Thaurang ama haudoklabanina masigi kanaba khudong chabasing adu launaba aikhoi puna hotnaminasi kanaba adu phanghananaba hotnabada Jila Parishad member Pradhan Councillor sing NGO sing amadi district officer singi achauba thaudang lei hanadi lengak asi sakhanglaba nama soibaga makhal asi sumnatagi taret khaktada oirambani adubu ngasidi punna makhal kunma thoida hengatlakli District asigi Chief Medical Officer ga tanaduna nama soirabagi masak khangdoknanaba mafam manga tarukta camp pangthoknanaba hotnari miyamna su mateng pangbiu haina appeal tawki RIHSP gi President Dr. M Rajendrona thoram aduda saruk yakhiba singbu harau tayamna okpaga loinana thoram adu karigidamak pangthoklibanu haiba miyamda sugaina thamki
Thauram maduda nama soirabasing person with disabilities da achamba khudolsing tamduna pukning thogat khibaga loinana institute adugi mahiroisingna tongan ba isei jagoi gi oiba thauram kyasu miyamda utki. Nakal amarom the International Day of People with Disabilities 2019 gi thauram asi Spastic Society of Manipur nasu sinduna ngasi tapokpi bazar da pangthokre, promoting the participation of persons with disabilities and their leadership taking action on the 2030 development agenda haiba hiramda pangthokhiba thauram aduda charter engineer T.S. Govardhana chief guest oiki. Mahiroi singi jagoi isai kaya utki thauram aduda mari leinana Spastic Society of Manipur gi Secretary Laisram Tikendra Rikina kumjali singani kunda nama soiraba angang singi damak yengduna clinic ama hangdok lagani haiki. District Social Welfare Tongnopalna Sinduna ngasi More Ward number 3 laiba Sabangphai Village ki Community Hall da Observance of International of Persons with Disabilities ki thauram pangthokre. Ngasi ki thauram aduda MDC members Sinevai Haukif PHC Moregi MO in charge Dr. Santikumar Amadi District Social Welfare Officer Tengnopal W Thamapatina Maru Oibasing Oiki, Thauram Asiga Mari Lainana, Dias members singna, disabilities singna, Lenga ki Maikaidagi, Pangpam Tokpa Tongan be scheme singi Matangda, Wafam Kaya, Fongdok Naki. Amadi, Thauram Asta Saruk Yabalat Kiba, Tongan Bakul singi, Mioi sing, Yauraga, Angang Kaya da District Social Welfare gi Maikaidagi, Firol sing Yen Toki. Thaubal District Police Commando Kuntaruk Suba Assam Rifles amadi Forensic Science Laboratory Pangai gi apun bakanguna ngasi ayuk pung anirom taba matamda nongpok sakmai police station gi manung sanba sada kumbi village da thibo humbagi thabak sa thabada tongan mamafam anida machil manau anina chalai ramba brown sugar sungpham ani thugai baga loinana brown sugar kg nifuga mathoi henba yauna atai potlam singa loinana machil manau ani phagat pangam khre. Ngasi Thaubal Police Station na pangthokiba paugi mifam amada phagat laba potlam sing aduga loinana machil manau ani adu potlam singi mamangda pothokladuna SP Dr. S Ibom Chana akhanna ba pau ama phangbadagi ngasi ayuk angan bada combined force ki kangbuna sada kumbi village da laiba Ninkhangam awung si chahi kuntraga mapan apokpa laikhidraba sangsuti awung sigi mayumda Ahanba oina thibo humagi thabak sa thabda brown sugar ni chingnaba kg nifu gram chatruka kunmathoi yauna brown sugar sungbada sizinaba potlam sing phagat pangam ki makhatana ninkhangam awung sigi mayamba wungreimam awung chi sahi nifu ga mangagi mayumda thibo humagi thabak sa thabada su brown sugar oigani chingnaba gram chatruka humjani thoi sunu bek ama drug sungbada sizinaba Morphine liter tara sel oina lupa lakh ani lising marfu amadi atai potlam singa loinana wungreingam awung sisu phagat pangam khibani hairi phagat laba potlam sing adu lupa crore samaga humpu manga henbagi oigani hairi 502 grams and 170 grams of heroin brown sugar si plastic ta hapaga powder form si hapaga phangabani water bright amasu aduga ammonium chloride 50 grams punumba amane camouflage black 3 camouflage black ne aduga plastic jerry can 20 liters muk chanba plastic jerry can sida koi morphinated liquors liquid pulamna koi phangni basi koi 41293 kgs of heroin brown sugar and 10 liters of morphinated liquid. Tha sigi tang amagi ayukta taruk suba Assam Rifles amadi Imphal East Commando ge combined team amana nongmai lalon ba mioi ani Mantripukhi area dagi khutlai ga konana pha khraba tungda thaudok adugi makha tarak pa oina ngarang Churasanpur police station gi manung chanba Jor Bhengi Bungmol da leiba jingnaba yum amada red chathabada khutlai kaya amasu phagat pangam khre Phagat laba khulai sing adudi .303 modified rifle ama modified magazine ama kapa yariba 7.62 mm ammunition round 6 single barrel gun 2 machine bow gun ama arm arrow 17 amadi arrowhead ni
Adomainamak yumbu adomayum da leiramdabana police na faba ngamkhidre thaudok asiga mari leinana Churachandpur police na FIR ma laukhatlaga loinana cheneri ba mioi phagat na bathizin humjin bagi thabak laukhat pa hokre amuka hana break amatanga lawzari चलके चलो ने चाही अमगी प्लान तौगे हारदी फौ पाम्बी थाबियो चाही तरागी प्लान तौगे हारदी उ पाम्बी थाबियो चाही चामगी प्लान दी इचाबु अफब स्कूल दम हई तमहनबियो इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तौहनबा ममा मपागा चा मनना वारक वातेमबीबा जिम एरोबिक डांस फुटबॉल थांगता ममांग द 12 एग्जाम की टॉपर से पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमब्रा चुम्मे यम खंगिको Yes, only Slopeland Public School, Khongjong. break ki matung da taram nok chare madi makhata ba pau singda kumbi kendra amasung thanga kendra anigi lona bada leiba kangsoi bi mapal lokol gi lopari taramukta kumbi kendra gi green revolution kanana ba lokholak ba thaurangi ani suba khongthang oina kendra asigi MLA SB rana ningtham lawroki maru marang yen thokpaga loinana haktheng nana chatuna labukta mahai marong sing hunkhre ngasigi thauramadu da MLA SB Singha Agri Department ki EO kumbi circle e Azendro kumbi BJP mandal gi president as angau sana amadi kangsoi bi mapal farmers club ki thaumi singna thauramadu da maru aiba mioi sing oina saruk yakhi hawai mangal chana hangam chujak tonganba makhal gi maru marang sing lomi sing da yen thokpaga loinana lokol asigi lopari tarada maru marang hunki Manipur gi tonganba mafam singda leptana chatharakpa chingtam nungsinabagi mari hena sesin hananabagi pandamda Mau Imphal Marketing Coordinating Committee Progressive Youth Association YPA Oinam amadi Oinam Municipal Council ga khusamnaduna ngasi Oinam Bazar da Mau Kaithel phamkhre Oinam amadi thangnaba khul singdagi mioi kiyana Kaithel da laktuna pochai sing pamna leinakhi Oinam Municipal Council gi Vice Chairperson o Moirang Ningthau Singhana Kaithel asida sumau Kaithel phambiba amadi miyamna saruk yabibada nungaiba phongdokhi Progressive Youth Association Oinam gi President o Premjitna Kaithel asina singtam gi aphaba mari hena purakpada achawa mateng oirasanu haikhi Manipur gi sinmi khunai bu singnaba NR Mathai Enterprises athuba matamda ben tawdrabadi sinmi khunai gi oiba achauba ihau laklagani haina CAFN PD Labor Welfare Organization gi General Secretary Romendrajit Moirang Chana phongdorakli Organization asina sindona sangai prouda leba FCI Food Depot gi get mamang da sathakiba wakat mi phamda mahakna makha taraduna matam kaya gi mamang da gi NR
Mathai Enterprises na sinmi kunaida singnaba tha kayagi mamangda laikhidraba mioi amagi maming thabak suba singi lakta haplamba sinmi singi nomagi pifam thokpa khusuman suna pidaba kaya laibadagi company ase ban tawbiu haiba wakatta mari lainaba authority da wakat khrabasu karigumba pakum ama phawa piraktabana maram oiraga ngasigi wakat mifam asi sathabani Kafen PD department ki company asida kari thajaba laibana makhata ba thabak sinaduna suhaugadawri bano athuba matamda sinmi singi khanbiduna company ase ben tawdrabadi Manipurda lairiba sinmi khuding makpun sinduna makhal makha kayage khongjang sangsilagani haiki sangai bro sinmi singju makal makha kayage khongjang janjan madana tara hayeng natraga hayeng gi mathang dagi de khoi khanaba laire totally FCI gi deposit khudimak se shut down to na khoi firep loba laire adu marak sida ngasi je Chuchampur FCI gi anoba diploma inaugurate to ba lakpa North East region gi FCI gi executive director hauze Imphal da wal de visit lai masida da horen nungthil gi pung mari da mahna so khoi gi lusing basing haiba tare khoi association gi representative kharaga unabagi appointment pibi re masi unabasi da khoi chapchar ba wafam khoi thamgani adu duga chapchana enar Mathai Enterprises akoi haijek matung ina khoi chapchana mahapu blacklist tawdri bhawa da khoi khongjang mathal makha kai khongjang jangsan gani haiba je wafam thamjage ngasi nungthil pung ama makhairom taba matamda Bisenpur district ki manung chanba kaino high school gi mamang thangba sarukta leiba mang amagi manakta sakhang daba singna phumduna thamlamba sakti leiraba bom ama pokhai khre thaudok aduda mioi amata asok apan yaukhiba leite thaudok thokphamda police amadi bom expert ki kangbu laktuna yengsinbagi thabak chathakre kanana kari maramgi damak bom adu pokhai halamlibano haiba khangba ngamdre ngasi iboyaima sumang lila sanglenda pangthokiba observation of the International Day of Persons with Disabilities thauramga mari leinana nama soiraba salungpham mamang kaithendagi sana tombi da wheelchair ama khusinnabaga loinana makha taba mateng pigani amadi mari leinaba department ki maikaida gi Thazaba pirakpadagi Social Welfare Department bu Kanglaipak News Tengbang Loop KNTL na thagatjaba phongdorakli Council of Teachers Association Kotana Lengak tagi tanduna lakpa 7 pay recommend taubinaba amadi pay revise taubinaba haizaduna lakpa adunga si fauba mahiroi singi yenglaga karigumba akanba khongjang amata sangsindana lakpani adubu lakliba December gi taramanga faubugi manungda lengakna karigumba positive oiba response amata laktrabadi akanba khongjang sangsilagani haina Council of Teachers Association gi convener CI Santikumar na phongdokre wafama singasi Manipur Press Club ta pangthokiba paugi mifam amada haikibani mahakna makha taraduna hauzik lengakna oja singi piriba tolop asi aduki matik hanthana pibiba asi yaningde aduga loinana chanaba mawongda tolop asi hengatpham thoki hainasu makhatana haiki fulfill toraktra bagrim demand si fulfill toraktra bataragadi next day 16 amadi 17 dagi 16 da january voti tawgani aduga 17 dagi di khoi makal ke agi kotan khongjang changsan khiba mangjauna na tawkiba dumaina ekoi sit in protest adile hunger strike mass court arrest loina na aikoi fast unto date ki khongjang changsan gani karigom masi bau da director taragadi lakatoriba aikoi gi examination elementary to higher secondary class 1 dagina aikoi 12 class fauda tawgodori exam sing ase aikoi oja sing saruk yararoi haibagi ware loragani haidra myam da lokthokjari ngarang chief minister N Biren na haudokhiba pradhan mantri Matru Bandana Yojana gi Sharuk ama oina ngasi administration Imphal West amasung ICDS project Imphal West 1-2 puna khusamnaduna mayum palaba nupi singna ahanba miro lakpada scheme asidagi phangliba kanaba sing asi paujel puduna mass awareness rally ama chakre awareness rally asi ngasi uripok taurang bam lekai degi hauduna bazar manungda changduna miyamda awareness piki awareness asida saruk yakiba Imphal West district program officer oiribi Indirana phongdorakhibada miron binupi khudingna angang amadi mamabu masafana lainanabagi pandamda pangthoklakba thauram asigi saruk ama oina rally asi chachabani haiki
Mirombi haibase mirombi jajembi se masagi health care loba nutritious oba jinjak jaba health care loba health checkup to mathuk daidana aduda mateng pangnaba makogi gi haidi ka hani healthy angang ama phangnabagi masasu healthy women oinabagi pandamda si tawbani aduga ngasi akoina sida lakjari si bakithen phambi de bazar saida adugi awareness kari lege kari kana mirombi ida pibakana badu karino si lising mga si pibale adune Sinamkom senjam loktagi kongba maril takhigadaba turelgi mathakta kacha dam ama harauruk tangkham gram panchayat ki pradhan laisangthem kulasandra ngasidagi saba hokre yumnam khunau awang laikai da asigumlaba dam ama sagalakpa asta laikai asidagi haikham ngobana karigumba sariba dam asida mai pakpa thoklabadi manak nakpada lairiba lawpham kaya asi ningthamgi maru marang hunduna puthok puthokba ngamlagani semit longi awaba lairiba kaya asi kokhanbada mateng pangbata natana matam pumbada sangduna leiba lawbuk oiragani Amaromda Dolai Thabi Beres project na maithirabasu sariba dam asna mai paklabadi maithiriba adugi awaba leiraroi haiki mamang su maning de leiriba lokol jingsida matam chana lo palhoba ai thai Dolai Thabi kenel laktragasu sigi singjibu block tawdana reserve tawna thamoragadi lo koibasu lo umatam dasu kitang nganna lo umang ngamhona ba aduga khoigi lo loithokra matam da hoji rabi gi season matam sida maru marang thaning ba silin nausing thawai obusingna mafamjigi ising lawraga maning amsu mamangda aidi tuin jigi maning mamangda leiriba lokol jingja thawai ob isili nausingna ngamnana bhona matam ising darka laibani ising ji yaragadi lawnana ba na koina kanna khanjabasida koi harau tangam gram panchayat ki pradhan mafam masibu koina sumaina dam ma sana bhona basida koina chen chongduna sinjaruiba koi gi site ge duga lekai sigi leiriba mai ge sigi miam singi site gi pradhan inaw bu hanna haingai kan taga phongdok jari ngase yuk phongki ba pauses gi maroi ba pausing amuktang punna khangminase lamjingbatomtv Tarahumdoi suba Manipur Sangai Festival lisingani taragamapan loisinkre law and order gi fibam fagat hanaba miyam amadi laingak punna satminagadabani Dr. Nazma Heptullah Chief Minister na camouflage setuna Sangai Festival yengsinki ngasi Menpeka Union Home Minister Amit Shah ga wari saragani hiram amatada compromise tawroi CAB chatnaba yaroi Dilip Kumar MCS, MPS, amasung MSS officer contract humdoi terminate tawkre. Sayed Nariba state boundary laingaki level da loisina ba honori Chief Minister. Ibom sagi laifam takpada case reward lauthokre. Sangai Express CAB ngasi Chief Minister na luchingduna Home Minister unagadori awang nongpokta chatnaba yaroi haiba firep Menpek na Home Minister da thamgadori. Namthaki certificate pairambagi thabaktagi lauthokrabasu adumak tawbada natana amuksu khallabra assembly mifam kokre Sangai Festival loisinkre pokna fam stakeholder amasung all political party ki mihutsing ngasi Amit Shah unaragani Chief Minister miyam gi apamba kaidongda nathairoi Menpek Janim Skinner Singh Khongjang Sangsinkre MPSC lisingani ki taraga tarukta khankiba officer contract humdoi terminate tawbagi order thokre tara suba Manipur Sangai Festival loisinkre handak ki fibam si halaktanaba governor na haikre Huen Lanpao Menpek political party singi mihut singna ngasi CAB gi matangda Union Home Minister ga unagadori MCS taraga humdoi MPS taraga taruk MSS mari amasung SDC nimpugni pangi appointment order string kakthakre haksangi fibamda mimanadrabi sanatombi CMIST scheme gi kanava fangdana lehori assembly saman tawkre Naharol gi thodang Numit mapani chukna satharakiba Manipur Sangai Festival loisinkre khongjang loi singna problem sing watemba ngamloi punna satminasi Chief Minister MPSC lisingani taraga tarukta appoint tawkiba MCS taraga humdoi MPS taraga taruk MSS mari thabak lokthokre Menpek amasung all political party ki mihut Home Minister ga unaragani Nagaland ga lamgi se naribasi athubada solve tawragani Chief Minister CAB gi matangda Menpek ki mihut mapan ngasi Amit Shah ga wari sananaba Delhi da chalagani Sanalaibak political party sing amasung Menpek lusing baseng ngasi Amit Shah unagadori Kaithel ima singda thonigani numidang da thongal khuding mairakat piu Menpek MPS sina lokhiba wathok oikraba examination MCS taraga humdoi MPS taraga taru MSS mari thabak lauthokre
Manipur Sangai Festival loisinkre lam koibasingna Manipur lakpagi risk launingde Governor. Manipur Saba electric fisakol demand taunarakle. Isel Express Manipur Sangai Festival lisingani taragamapan harau tamna loisinkre Manipur si malem ge thakta lam koibisingi nungairaba lamthungpham ohenanaba honari Governor. Home Minister na manpekta CAB gi matangda unanaba invite tawrakle miyam gi apambagi mayokta kaidongnungda compromise tawroi manpek. Martu Bandana Sapta scheme na piriba kanaba kaya lahousi Chief Minister. Manipur amadi Nagaland gi marakta lairiba lamgi se nariba si loisilagani. Ireibak CAB gi matangda manpack amadi all political party gi mihut singna ngasi numidang amisaga unagani. Sangai Festival mahirui singi parikya matamda pangthoktan naba silagani malem gi lam koiba singi map ta yauna naba honagadabani. Matru Bandana Sapta Chayol Palan hodokre. Loisilakpada maroiba pau amuk hana pizari. Kaital Pambi Ima Singi, Yaifa Thausa Laudaba Matung Man Peke Mihut Kangbu, Yunan Home Minister Uneru Naba Delhi Gidamak Infal Tadokre. Sana Kotnaba Yauna Tongan Bahiram Kayada, Mingsat Purakraba Disable Singda Matang Chahidagi, Sarkarna Ewat Piragani Haina, Social Welfare Minister Nemcha Kipkana Laptokre. Miga Mima Nadare Haina Lady Bamio Sing Asinga City, normal person Amadagi Hena Hai Sing Bakaya Lady Haina, Gafan PD Minister Karam Siamna Fongdokre. Amadi Combined Force Ti Kanguna Machil Manau Anina Chalairamba Drug Sungpam Tugai Kre Brown Sugar Kezi Nipuma Toy Henba Amadi Atai Potlam Singyauna Selga Konana Machil Manau Fabangam Kre. Hauzikiti Times of Manipur ne pizaba ahum gi pau matang sta loisinjare ahen ba pau ga loinana numidang pu makpal da mu phangbigani.